ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯥꯏꯖ ꯍꯩꯅꯧꯗꯨ ꯆꯥꯅ ꯆꯥꯅ ꯌꯥꯝꯕꯣ ꯍꯥꯎꯅꯦ ꯍꯣꯔꯦꯟꯗꯤ ꯉꯥ ꯇꯧꯕ ꯊꯣꯡꯕ ꯆꯥꯁꯦ ꯑꯗꯣ ꯍꯩꯅꯧ ꯁꯦꯝꯃꯒ ꯈꯣꯛꯂꯧꯔꯥ ꯌꯥꯔꯅꯤꯌꯦ ꯁꯅꯥꯒꯤ ꯊꯝꯕꯤꯔꯣ ꯃꯥꯒꯤꯁꯨ ꯃꯌꯥꯝ ꯂꯩꯍꯧꯔꯤꯌꯦ ꯑꯗꯨ ꯑꯩꯁꯨ ꯆꯥꯅꯤꯡꯗ꯭ꯔꯦꯕ ꯂꯩꯃꯁꯨ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯏꯕꯦꯝꯃ ꯁꯦꯁꯦ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗꯅꯦ ꯏꯃꯥꯁꯤꯅꯅꯦ ꯂꯩꯕꯤꯔꯨꯔꯕꯅꯤ ꯍꯣꯏ ꯏꯃꯥꯁꯤ ꯆꯥꯔꯣ ꯆꯥꯔꯣ ꯊꯅꯝꯃꯒꯦꯀꯣ ꯂꯩꯃꯁꯨ ꯁꯤꯡꯖꯨꯗꯣ ꯊꯅꯝꯂꯒ ꯃꯣꯏꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯣꯛꯄꯨ ꯀꯪꯕꯤꯗꯤ ꯐꯖꯅ ꯃꯥꯜꯂꯅꯤꯍꯦ ꯀꯩ ꯍꯥꯏꯕ ꯌꯥꯝꯕꯣ ꯀꯩꯝ ꯍꯥꯏꯗꯦꯗ ꯑꯩ ꯂꯣꯏꯅ ꯇꯥꯍꯧꯕꯖꯥꯠꯅꯤꯀꯣ ꯆꯥꯔꯔꯣꯏ ꯑꯝꯇ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯗꯨ ꯄꯩꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯅꯤꯛꯅ ꯍꯩꯃꯥ ꯑꯁꯤꯒꯤ ꯑꯃꯨꯛ ꯄꯩꯕ ꯐꯥꯒꯤ ꯇꯧꯅꯤꯁꯦ ꯆꯥꯔꯣꯕ ꯆꯥꯔꯣꯏ ꯑꯝꯇ ꯌꯥꯝꯕꯨꯡ ꯑꯣꯏꯅ ꯆꯥꯎ ꯂꯝꯍꯦꯟꯅꯔꯣꯏꯁꯨꯀꯣ ꯁꯦꯕ ꯌꯥꯝꯕꯨꯡ ꯄ꯭ꯂꯦꯠ ꯂꯧꯔꯨꯒꯦ ꯌꯥꯔꯦ ꯂꯧꯔꯛꯑꯅꯣ ꯁꯤꯗ ꯁꯨꯝ ꯆꯥꯔꯒꯦ ꯀꯣꯟ ꯌꯥꯝ ꯃꯥꯡꯊꯣꯛꯀꯅꯣ ꯏꯃꯥꯁꯤ ꯐꯦꯡꯕꯗ ꯋꯥꯔꯅꯤꯕ ꯅꯤ ꯅꯧꯃꯤ ꯅꯧꯃꯤ ꯇꯧꯔꯒ ꯈꯨꯠꯅ ꯆꯥꯗꯣꯏꯔꯣ ꯀꯩꯅꯣ ꯈꯨꯠꯁꯤꯅ ꯆꯥꯗ꯭ꯔꯗꯤ ꯍꯨꯏꯗꯧꯅ ꯀꯨꯟꯊꯔꯒ ꯂꯩꯁꯤꯅ ꯂꯦꯛ ꯂꯦꯛꯇꯅ ꯆꯥꯎ ꯍꯥꯏꯔꯣ ꯀꯔꯤ ꯁꯧꯅꯣ ꯂꯥꯏꯖ ꯁꯤꯡꯖꯨꯒꯗꯨ ꯌꯥꯝ ꯍꯥꯎꯅ ꯆꯥꯔꯤ ꯅꯤꯛꯁꯨ ꯂꯥꯏꯖꯅ ꯆꯥꯕꯗꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯤ ꯂꯥꯏꯖ ꯃꯔꯩꯗꯨ ꯇꯤꯡꯊꯣꯛꯂꯗꯨꯅ ꯍꯩꯃꯥ ꯃꯣꯔꯣꯛꯁꯤꯗꯤ ꯈꯨꯠꯁꯥ ꯑꯃ ꯉꯁꯥꯏ ꯈꯩꯅ ꯁꯥꯗ꯭ꯔꯒ ꯍꯧꯖꯤꯛꯅ ꯁꯥꯔꯛꯑꯕ ꯆꯥꯔ ꯆꯥꯔ ꯁꯨꯝ ꯁꯥꯔꯛꯏꯅꯦ ꯌꯥꯝꯕꯨꯡꯁꯨ ꯆꯥꯔ ꯌꯦꯡꯕꯤꯌꯨ ꯆꯥꯅꯤꯡꯗꯦ ꯆꯥꯅꯤꯡꯗꯦ ꯅꯤꯛꯁꯨ ꯏꯁꯤꯡ ꯕꯣꯇꯜꯗꯨ ꯃꯈꯨꯝ ꯍꯥꯡꯗꯣꯛꯂꯗꯨꯅ ꯄꯤꯔꯛꯂꯤ ꯁꯦꯁꯦ ꯊꯛꯆꯜꯂꯣ ꯑꯉꯥꯡ ꯐꯥꯎ ꯌꯥꯎꯅꯅꯦ ꯁꯥꯔꯝꯕꯅꯦꯕ ꯂꯥꯏꯖꯁꯨ ꯏꯁꯤꯡꯗꯨ ꯌꯥꯎꯝ ꯑꯃ ꯑꯅꯤ ꯊꯛꯆꯤꯜꯂꯤ ꯂꯣꯏꯕꯒ ꯕꯣꯇꯜ ꯑꯗꯨꯁꯨ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯗꯨꯅ ꯅꯥꯀꯜꯗ ꯊꯝꯈ꯭ꯔꯦ ꯅꯤꯛꯅ ꯌꯥꯝꯕꯨꯡꯅꯦ ꯍꯣꯔꯦꯟ ꯃꯣꯜꯗ ꯆꯠꯇꯣꯏꯅꯤ ꯀꯩ ꯂꯩꯔꯛꯎꯒꯦ ꯑꯇꯩ ꯆꯥꯅꯤꯡꯕꯗꯤ ꯀꯩ ꯂꯩꯒꯦ ꯃꯣꯔꯣꯛꯀꯨꯝꯕ ꯑꯁꯥꯕ ꯆꯥꯕꯗꯤ ꯌꯥꯗꯦꯀꯣ ꯀꯩꯁꯨ ꯂꯩꯔꯛꯀꯅꯣ ꯆꯥꯅꯤꯡꯗꯦꯕ ꯑꯝꯇꯪ ꯑꯣꯏꯔꯁꯨ ꯍꯥꯏꯔꯛꯑꯣ ꯍꯜꯂꯛꯄꯗ ꯏꯍꯥꯡ ꯍꯥꯡꯅ ꯍꯜꯂꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯗꯧꯅꯤ ꯂꯥꯏꯖ ꯉꯥꯏꯍꯥꯛ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯂꯤ ꯒꯨꯂꯥ ꯑꯉꯥꯡꯕꯗꯣ ꯑꯗꯨ ꯌꯥꯝ ꯆꯥꯅꯤꯡꯉꯦꯕ ꯂꯩꯔꯛꯀꯦꯔꯥ ꯂꯩꯔꯛꯀꯦ ꯑꯇꯩꯗꯤ ꯁꯤꯅ ꯌꯥꯔꯦ ꯌꯥꯔꯗ꯭ꯔꯣ ꯌꯥꯔꯅꯤꯕ ꯃꯃꯥꯁꯤ ꯂꯩꯃꯁꯨ ꯑꯃꯨꯛ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯂꯤ ꯏꯕꯨꯡꯉꯣ ꯅꯣꯏ ꯄꯥꯕꯨꯡꯅ ꯀꯧꯍꯧꯕꯅꯤ ꯆꯠꯂꯣ ꯆꯠꯂꯣ ꯀꯩꯅꯣ ꯍꯪꯉꯨꯔꯣ ꯏꯃꯥꯁꯤꯒꯅꯦ ꯑꯃꯨꯛ ꯂꯩꯍꯧꯔꯒꯦ ꯏꯃꯧꯁꯦ ꯅꯤꯛꯅ ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣ ꯏꯃꯥꯁꯦ ꯈꯪꯗꯦꯅꯦ ꯍꯪꯉꯨꯔꯣ ꯅꯤꯛꯁꯨ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯃꯣꯏꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯂꯩꯃꯅ ꯕꯦꯃꯥ ꯏꯁꯇꯦꯔ ꯀꯨꯝꯊꯔꯛꯄꯗꯣ ꯅꯊꯟꯗ ꯀꯨꯝꯊꯔꯛꯀꯅꯨꯀꯣ ꯏꯕꯨꯡꯉꯣꯕꯨ ꯁꯧꯍꯜꯂꯒ ꯀꯨꯝꯊꯔꯛꯎ ꯏꯕꯨꯡꯉꯣ ꯂꯩꯇ꯭ꯔꯕꯁꯨꯅꯦ ꯏꯃꯥꯁꯤ ꯀꯧꯔꯛꯎꯀꯣ ꯍꯣꯏ ꯏꯃꯥꯁꯤ ꯌꯥꯝꯕꯨꯡꯗ ꯀꯨꯝꯈꯤꯕ ꯌꯥꯗꯦꯌꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤꯅꯦ ꯌꯥꯝ ꯆꯦꯛꯁꯤꯟꯒꯗꯧꯅꯤ ꯑꯗꯣ ꯏꯃꯥꯁꯦ ꯍꯣꯔꯦꯟꯗꯣ ꯉꯥ ꯇꯧꯕ ꯊꯣꯡꯁꯤꯀꯣ ꯍꯣꯏꯅꯦ ꯏꯃꯧꯅ ꯆꯥꯅꯤꯡꯕꯗꯣ ꯏꯃꯥꯁꯤꯅ ꯊꯣꯡꯒꯗꯣꯏꯅꯤ ꯏꯃꯥꯁꯦ ꯃꯣꯔꯣꯛꯇꯤ ꯌꯥꯝ ꯁꯥꯍꯟꯒꯨꯝꯁꯤꯀꯣ ꯁꯥꯍꯜꯂꯔꯣꯏꯗ ꯑꯗꯣ ꯏꯃꯥꯁꯦ ꯄꯨꯛꯁꯦ ꯑꯃꯨꯛ ꯈꯥꯡꯕ ꯉꯝꯗꯅ ꯅꯥꯔꯛꯏ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯍꯧꯅ ꯁꯥꯅꯤ ꯍꯦꯟꯖꯤꯜꯂꯗꯤꯅꯦ ꯏꯃꯥꯁꯦ ꯍꯦꯛꯇ ꯀꯧꯔꯛꯎ ꯏꯕꯨꯡꯉꯣ ꯂꯩꯇ꯭ꯔꯕꯁꯨ ꯏꯃꯥꯁꯦ ꯈꯣꯏꯗꯧꯁꯨ ꯑꯃꯨꯛ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯛꯏ ꯂꯩꯃ ꯅꯣꯛꯂꯗꯨꯅ ꯍꯣꯏꯗ ꯄꯥꯕꯨꯡ ꯄꯨꯂꯤꯁꯇꯒ ꯀꯩꯝꯇ ꯍꯥꯏꯔꯣꯏꯁꯤꯗ ꯋꯥꯊꯣꯛꯁꯦ ꯁꯨꯝ ꯆꯥꯎꯊꯣꯛꯅꯕꯅꯤ ꯅꯆꯥ ꯑꯗꯨꯝ ꯊꯤꯖꯒꯦ ꯇꯞꯅ ꯑꯗꯨꯝ ꯇꯧꯁꯤ ꯄꯥꯕꯨꯡ ꯊꯨꯖꯤꯟꯒꯨꯝꯁꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯤꯖꯤꯜꯂꯨꯕꯗ ꯃꯈꯣꯏꯅ ꯍꯦꯟꯅ ꯆꯦꯛꯁꯤꯟꯈꯤꯅꯤ ꯇꯞꯅ ꯁꯨꯝ ꯊꯧꯁꯥꯗꯕ ꯎꯠꯂꯕꯗꯤ ꯃꯣꯏꯁꯨ ꯂꯥꯏꯊꯣꯔꯛꯀꯅꯤ ꯔꯥꯖꯦꯟꯅ ꯏꯆꯥꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ ꯄꯥꯕꯨꯡꯅꯁꯨ ꯌꯥꯔꯦ ꯏꯆꯥꯅ ꯇꯧꯕ ꯊꯕꯛꯇꯤ ꯃꯥꯏ ꯁꯣꯏꯗꯅ ꯄꯥꯛꯀꯅꯤ ꯃꯁꯤ ꯄꯥꯕꯨꯡꯒꯤ ꯊꯥꯖꯕꯅꯤ ꯑꯗꯣ ꯄꯥꯕꯨꯡ ꯍꯌꯦꯡꯁꯦ ꯆꯦꯛꯀꯣꯟꯒꯤ ꯈꯨꯠꯁꯨꯃꯟ ꯄꯤꯕ ꯅꯨꯃꯤꯠ ꯇꯥꯕꯅꯤ ꯄꯥꯕꯨꯡꯅ ꯈꯔ ꯆꯠꯄꯤꯒꯦꯔꯥ ꯁꯪꯒꯗ꯭ꯔꯥ ꯄꯥꯕꯨꯡ ꯌꯥꯗ꯭ꯔꯁꯨ ꯑꯩ ꯑꯗꯨꯝ ꯆꯠꯆꯒꯦ ꯔꯥꯖꯦꯟꯁꯨ ꯅꯤꯒꯤ ꯀꯣꯟꯗꯤꯁꯟ ꯈꯪꯂꯗꯨꯅ ꯍꯣꯏ ꯄꯥꯕꯨꯡ ꯆꯠꯄꯤꯔꯒꯦ ꯀꯔꯤꯒꯤ ꯁꯪꯂꯣꯏꯗꯧꯔꯤꯕꯅꯣꯅꯦ
ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯅꯤ ꯅꯤꯛꯁꯨ ꯃꯣꯜꯗ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯤ ꯂꯥꯏꯖꯅ ꯍꯥꯏꯗꯤ ꯍꯌꯦꯡꯗꯤ ꯑꯗꯣ ꯌꯥꯝꯕꯣ ꯄꯛꯊꯦꯡꯗꯤ ꯊꯦꯡꯕꯤꯔꯛꯀꯅꯣ ꯄꯨꯛꯁꯨ ꯑꯃꯨꯛ ꯅꯥꯔꯛꯑꯦꯕ ꯈꯥꯡꯕ ꯉꯝꯗꯦꯕ ꯍꯣꯏ ꯊꯦꯡꯉꯣꯏꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯗꯤ ꯐꯣꯟ ꯇꯧꯔꯛꯀꯗꯕ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯌꯥꯃꯨꯡ ꯆꯠꯂꯨꯈꯤꯒꯦ ꯂꯥꯏꯖꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇꯨ ꯅꯣꯝꯂꯤ ꯅꯤꯛꯁꯨ ꯅꯣꯡꯃꯤ ꯂꯥꯏꯖꯒꯤ ꯃꯃꯥꯏꯗ ꯍꯥꯏꯐꯦꯠ ꯁꯤꯛꯂꯝꯃꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯥꯂꯪꯕꯒ ꯄꯨꯟꯅ ꯅꯤꯛꯁꯨ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯤꯛꯁꯨ ꯃꯣꯏꯒꯤ ꯃꯣꯜ ꯑꯗꯨꯗ ꯌꯧꯔꯛꯂꯤ ꯀꯥꯎꯟꯇꯔꯗ ꯐꯝꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯗꯨꯅ ꯄꯥꯊꯧꯅ ꯁꯔ ꯀꯩ ꯍꯥꯏꯕꯤꯒꯗꯕ ꯅꯪ ꯗꯦꯜꯂꯤ ꯐꯥꯎꯗ ꯆꯠꯂꯨꯒꯦꯔꯥ ꯌꯥꯅꯤꯌꯦ ꯁꯔ ꯀꯩ ꯂꯩꯔꯒꯦ ꯄꯣꯠ ꯈꯔ ꯂꯥꯛꯄ ꯑꯗꯨ ꯂꯧꯔꯨꯅꯕ ꯍꯥꯏꯕꯅꯤ ꯑꯩꯅ ꯆꯠꯄꯕꯨꯗꯤ ꯌꯥꯕ ꯑꯗꯨꯗ ꯐꯔꯛ ꯇꯥꯗꯧꯕ ꯑꯃ ꯂꯩꯔꯕ ꯍꯣꯏ ꯌꯥꯅꯤꯌꯦ ꯁꯔ ꯑꯩ ꯑꯗꯨꯝ ꯆꯠꯆꯔꯨꯒꯦ ꯀꯔꯝ ꯀꯥꯟꯗ ꯆꯠꯆꯧ ꯍꯥꯏꯕꯅꯣ ꯍꯌꯦꯡ ꯑꯣꯏꯔꯁꯨ ꯌꯥꯔꯦ ꯅꯪꯅ ꯁꯪꯒꯗꯕ ꯃꯇꯝ ꯑꯃ ꯂꯦꯞꯄꯣ ꯌꯥꯝꯅ ꯊꯦꯡꯊꯔꯒꯨꯝꯁꯤ ꯊꯨꯔꯤꯈꯩ ꯌꯥꯔꯦ ꯄꯥꯊꯧꯗꯨ ꯍꯥꯏꯐꯦꯠ ꯈꯜꯂꯗꯨꯅ ꯑꯗꯨꯗꯤ ꯁꯔ ꯑꯩ ꯍꯌꯦꯡꯃꯛ ꯆꯠꯆꯔꯒꯦ ꯐꯔꯦ ꯅꯊꯧ ꯇꯧꯔꯣ ꯑꯩꯁꯨ ꯄꯣꯠ ꯆꯩ ꯈꯔ ꯌꯦꯡꯂꯨꯈꯤꯒꯦ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠꯁꯨ ꯀꯛꯑꯒꯦꯀꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯔꯛꯑꯒꯦꯀꯣ ꯑꯁꯨꯝꯅ ꯅꯤꯛꯁꯨ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯕꯨ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯥꯛꯄꯗ ꯑꯉꯥꯡꯁꯤꯡꯒꯤ ꯑꯣꯏꯅ ꯊꯝꯂꯤꯕ ꯑꯗꯣꯝꯗ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯈꯣꯡꯎꯞ ꯃꯆꯥ ꯑꯃ ꯌꯥꯎꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ ꯈꯣꯡꯎꯞ ꯑꯗꯨ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯄꯣꯛꯏ ꯌꯥꯝꯅꯁꯨ ꯐꯖꯩ ꯕꯦꯕꯤ ꯄꯤꯡ ꯃꯆꯨꯒꯤ ꯑꯣꯏꯔꯒ ꯃꯃꯥꯡꯗꯁꯨ ꯕꯇꯔꯐ꯭ꯂꯥꯏ ꯑꯃ ꯊꯦꯠꯂꯤ ꯅꯤ ꯈꯣꯡꯎꯞ ꯑꯗꯨꯕꯨ ꯄꯥꯏꯈꯠꯇꯨꯅ ꯃꯅꯤꯡ ꯃꯃꯥꯡ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯤ ꯄꯥꯝꯖꯕ ꯈꯣꯏꯗꯥꯖꯕ ꯍꯥꯏꯕꯗꯨ ꯄꯣꯛꯂꯨꯔ ꯃꯥꯜꯂꯤ ꯉꯥꯏꯍꯥꯛꯇꯤ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯂꯩꯃꯁꯨ ꯁꯨꯃꯥꯡꯗ ꯆꯦꯡ ꯈꯞꯇꯨꯅ ꯂꯩꯔꯤ ꯇꯟꯖꯥꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃ ꯆꯪꯂꯛꯇꯨꯅ ꯏꯃꯥꯁꯦ ꯅꯨꯄꯤ ꯑꯃꯒ ꯅꯍꯥ ꯑꯃꯒ ꯂꯥꯛꯑꯣꯏ ꯆꯪꯍꯜꯂꯧꯔꯥ ꯂꯩꯃꯅ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣꯅꯦ ꯍꯣꯏ ꯆꯪꯍꯜꯂꯛꯑꯣ ꯃꯦꯝ ꯑꯃꯗꯤ ꯄꯥꯈꯪ ꯃꯆꯥ ꯑꯃꯒ ꯆꯪꯂꯛꯂꯤ ꯂꯩꯃ ꯉꯛꯅ ꯍꯩꯃꯥ ꯏꯅꯝꯕꯦꯝꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯃꯦꯝꯃꯅ ꯉꯁꯥꯏꯅ ꯉꯟꯅ ꯂꯥꯛꯇꯧꯗꯣ ꯏꯄꯥꯝꯗ ꯊꯕꯛ ꯑꯃꯒꯤ ꯆꯠꯊꯣꯛꯂꯨꯔꯦ ꯑꯗꯨꯗ ꯊꯦꯡꯗꯣꯛꯈ꯭ꯔꯤꯕꯅꯤ ꯏꯕꯦꯝꯃ ꯂꯩꯃꯅ ꯂꯥꯛꯑꯣ ꯃꯅꯨꯡꯗ ꯐꯝꯃꯨꯁꯦ ꯑꯁꯨꯝꯅ ꯂꯩꯃꯒ ꯄꯨꯟꯅ ꯃꯦꯝ ꯍꯣꯏꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯐꯝꯂꯤ ꯂꯩꯃ ꯄꯥꯈꯪ ꯃꯆꯥꯗꯨꯗ ꯌꯦꯡꯂꯗꯨꯅ ꯃꯦꯝꯃꯗ ꯍꯪꯂꯛꯂꯤ ꯏꯅꯝꯕꯦꯝꯃ ꯃꯥꯅ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯒꯤ ꯑꯉꯥꯡꯅꯤ ꯏꯇꯣꯝꯇ ꯆꯠꯄ ꯅꯨꯡꯉꯥꯏꯇꯦꯅ ꯃꯥ ꯄꯨꯔꯒ ꯂꯥꯛꯏꯅꯤ ꯂꯩꯃꯅ ꯑꯣ ꯉꯥꯏꯍꯥꯛꯇ ꯐꯝꯃꯝꯃꯨꯀꯣ ꯏꯅꯝꯕꯦꯝꯃ ꯏꯃꯧ ꯀꯧꯊꯣꯛꯂꯨꯒꯦ ꯂꯩꯃꯁꯨ ꯂꯥꯏꯖꯕꯨ ꯀꯧꯕ ꯃꯊꯛꯇ ꯀꯥꯈꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯃꯅ ꯁꯝꯂꯗꯨꯅ ꯂꯥꯏꯖꯁꯨ ꯁ꯭ꯇꯦꯌꯔ ꯑꯗꯨꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯂꯤ ꯂꯥꯏꯖꯅ ꯏꯃꯥ ꯉꯟꯅ ꯂꯥꯛꯎ ꯌꯥꯗ꯭ꯔꯣ ꯃꯦꯝꯃꯅ ꯂꯥꯛꯀꯦ ꯇꯧꯕꯅꯤ ꯐꯔꯛ ꯇꯥꯔꯕ ꯅꯕꯣꯛꯍꯣꯏꯗꯁꯨꯅꯦ ꯎꯁꯣꯞ ꯑꯃ ꯆꯠꯂꯨꯔꯕ ꯑꯗ ꯄꯨꯡꯁꯦ ꯊꯦꯡꯗꯣꯛꯈ꯭ꯔꯦꯅꯦ ꯂꯥꯏꯖꯅ ꯆꯥꯛ ꯆꯥꯈ꯭ꯔꯁꯤ ꯏꯃꯥ ꯃꯦꯝꯃꯅ ꯏꯃꯥ ꯀꯣꯟꯅ ꯆꯥꯔꯒꯦ ꯌꯨꯝꯗꯁꯨꯅꯦ ꯀꯅꯥꯝ ꯂꯩꯍꯧꯕ ꯅꯠꯇꯦ ꯄꯪꯊꯦꯡꯅ ꯂꯩꯕꯁꯨꯅꯦ ꯌꯥꯔꯣꯏꯗꯧꯔꯤꯕ ꯂꯩꯃꯅ ꯆꯥꯈ꯭ꯔꯣ ꯀꯩꯅꯣ ꯏꯅꯝꯕꯦꯝꯃ ꯀꯨꯏꯔꯣꯏꯌꯦ ꯃꯦꯝꯃꯅ ꯀꯣꯟꯅ ꯑꯌꯨꯛ ꯑꯃ ꯂꯥꯛꯑꯒꯅꯦ ꯄꯨꯟꯅ ꯍꯦꯛ ꯆꯥꯕꯗꯨꯅꯤ ꯂꯩꯃꯅ ꯍꯣꯏ ꯏꯅꯝꯕꯦꯝꯃ ꯑꯗꯣ ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦ ꯋꯥꯔꯤ ꯁꯥꯕꯤꯔꯝꯃꯨꯀꯣ ꯂꯥꯏꯖꯅ ꯇꯣꯝ ꯅꯪꯗꯤ ꯄꯥꯈꯪ ꯐꯔꯝꯃꯦ ꯇꯣꯝꯅ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯐꯔꯗꯨꯕꯣ ꯏꯁ ꯑꯉꯥꯡꯁꯦ ꯄꯥꯈꯪ ꯌꯥꯝ ꯁꯥꯅꯨꯀꯣ ꯃꯦꯝꯃꯅ ꯏꯃꯥꯗꯤ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯈꯟꯕꯅꯦ ꯍꯦꯛꯇ ꯀꯥꯎꯕ ꯐꯅꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯍꯥꯏꯒꯦ ꯈꯜꯂꯛꯏꯁꯦ ꯏꯆꯥꯁꯨ ꯌꯨꯝꯗ ꯂꯥꯛꯏꯕꯅꯤ ꯍꯥꯏꯕꯗꯤ ꯍꯦꯛꯇ ꯀꯥꯎꯕ ꯀꯩꯕꯨꯅꯣ ꯏꯃꯥ ꯅꯣꯡꯃ ꯑꯩꯅ ꯆꯤꯊꯤ ꯑꯃ ꯊꯥꯈꯤꯕꯗꯣ ꯑꯩꯈꯣꯏ ꯇꯣꯝꯗ ꯏꯍꯟꯕꯅꯤ ꯑꯩꯗꯤ ꯕꯦꯡꯒꯥꯂꯤꯗ ꯏꯔꯤꯕꯣꯏ ꯈꯜꯂꯨꯔꯦ ꯑꯗꯨꯒꯗꯤꯅꯦ
ꯄꯤꯈ꯭ꯔꯀꯥꯟꯗ ꯏꯪꯒ꯭ꯔꯥꯖꯤꯗ ꯏꯕꯅꯤ ꯍꯥꯏꯔꯛꯏꯅꯦ ꯑꯩꯅ ꯏꯗꯧꯁꯨ ꯏꯃꯥꯁꯨ ꯍꯥꯟꯅꯗꯧꯅꯅꯦ ꯃꯤꯠ ꯅꯥ ꯈꯔ ꯁꯤꯡꯗ꯭ꯔꯦ ꯏꯆꯥꯗꯤꯅꯦ ꯄꯥꯕꯁꯨ ꯍꯩꯇꯕꯗꯨꯗ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ ꯂꯥꯏꯖꯅ ꯏꯃꯥ ꯌꯥꯝꯕꯨꯡꯗ ꯄꯥꯍꯜꯂꯦ ꯃꯦꯝꯕꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯇꯣꯝꯅ ꯑꯩꯁꯨ ꯏꯕꯥꯏꯅ ꯄꯥꯅꯤ ꯈꯪꯗꯅ ꯏꯕꯅꯦ ꯂꯥꯏꯖꯅ ꯑꯉꯥꯡꯁꯦ ꯅꯨꯄꯤꯒ ꯀꯣꯏꯔꯝꯗꯧ ꯃꯥꯜꯂꯤꯀꯣ ꯋꯥꯉꯥꯡꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯋꯦꯕ ꯆꯦ ꯂꯥꯏꯖ ꯀꯥꯏꯗꯩꯅꯣꯗ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝꯕ ꯋꯥꯈꯜꯒ ꯑꯝꯇ ꯂꯩꯇ꯭ꯔꯤꯉꯣ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯩ ꯃꯁꯨ ꯆꯥ ꯂꯣꯟꯕ ꯂꯣꯏꯔꯗꯨꯅ ꯄꯨꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯃꯣꯏꯁꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯦ ꯄꯨꯡ ꯊꯦꯡꯖꯤꯜꯂꯛꯄꯗꯨꯗ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯃꯣꯏꯅ ꯍꯦꯛ ꯍꯟꯈꯤꯕꯒ ꯂꯩꯃꯁꯨ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯦ ꯂꯥꯏꯖꯁꯨ ꯂꯩꯃꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ ꯃꯇꯦꯡ ꯄꯥꯡꯂꯤ ꯂꯥꯏꯖꯅ ꯉꯥ ꯑꯇꯥꯎꯕ ꯊꯣꯡꯕ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕꯗꯨꯗ ꯉꯥ ꯑꯇꯥꯎꯕ ꯑꯃꯁꯨ ꯊꯣꯡꯂꯤ ꯑꯗꯨꯒ ꯏꯔꯣꯟꯕ ꯑꯃꯁꯨ ꯌꯥꯎꯕꯤꯔꯦ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯅꯔꯕ ꯇꯨꯡꯗ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯕ ꯃꯇꯝꯅꯤ ꯄꯨꯡ 11:00ꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯂꯥꯏꯖ ꯍꯧꯒꯠꯇꯨꯅ ꯅꯤꯛꯄꯨ ꯀꯧꯔꯛꯂꯤ ꯌꯥꯝꯕꯣ ꯅꯤꯛꯁꯨ ꯇꯨꯝꯕ ꯅꯠꯇꯦ ꯂꯥꯏꯖꯅ ꯀꯧꯔꯛꯄꯗꯨꯗ ꯃꯥꯁꯨ ꯈꯨꯝꯂꯛꯂꯤ ꯀꯩꯗꯧꯔꯒꯦ ꯂꯥꯏꯖ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯂꯩꯔꯛꯄ꯭ꯔꯕ ꯒꯨꯂꯥꯔꯣ ꯂꯩꯔꯛꯄꯅꯦ ꯆꯥꯒꯦ ꯅꯤꯛꯁꯨ ꯃꯃꯤꯠꯇꯨ ꯂꯥꯡꯊꯣꯛꯂꯗꯨꯅ ꯀꯩꯅꯣꯅꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯃꯨꯛ ꯅꯥꯔꯗꯤ ꯍꯌꯦꯡ ꯆꯥꯔꯣ ꯇꯜꯂꯦ ꯍꯧꯖꯤꯛ ꯆꯥꯅꯤ ꯍꯩꯃꯥ ꯌꯥꯝ ꯆꯥꯔꯣꯏꯌꯦ ꯅꯤꯛꯁꯨ ꯉꯥꯡꯅꯕ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯤꯛꯁꯨ ꯒꯨꯂꯥꯗꯣ ꯕꯣꯜ ꯑꯃꯗ ꯍꯥꯞꯂꯗꯨꯅ ꯁ꯭ꯄꯨꯟ ꯑꯃꯒ ꯄꯨꯔꯛꯂꯤ ꯅꯤꯛ ꯐꯃꯨꯡꯗꯨꯗ ꯐꯝꯊꯔꯗꯨꯅ ꯏꯜꯂꯛꯎꯔꯥ ꯏꯜꯂꯛꯀꯅꯣ ꯑꯩ ꯑꯗꯨꯝ ꯆꯥꯖꯒꯦ ꯍꯣꯏ ꯆꯥꯔꯣ ꯂꯥꯏꯖꯁꯨ ꯒꯨꯂꯥꯗꯨ ꯆꯥꯅ ꯆꯥꯅ ꯍꯥꯏꯔꯛꯂꯤ ꯌꯥꯝꯕꯨꯡꯁꯨ ꯆꯥꯋꯣ ꯆꯥꯅꯤꯡꯗꯦꯕ ꯅꯪ ꯑꯗꯨꯝ ꯆꯥꯔꯣ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯅꯤꯛ ꯑꯃꯗꯤ ꯂꯥꯏꯖ ꯄꯨꯟꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯦꯛꯑꯞ ꯂꯥꯛꯂꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯍꯥꯏꯔꯛꯇꯦ ꯊꯥ ꯁꯨꯔꯛꯂꯕꯅꯤ나 ꯆꯦꯛꯁꯤꯜꯂꯨ ꯃꯇꯝ ꯆꯥꯅ ꯇꯨꯝꯕ ꯃꯇꯝ ꯆꯥꯅ ꯍꯤꯗꯥꯛ ꯆꯥꯕꯤꯕ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯅꯕꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯅꯤꯛꯁꯨ ꯂꯥꯏꯖꯕꯨ ꯁꯝꯂꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ ꯃꯣꯏ ꯑꯅꯤꯅ ꯒꯦꯠ ꯌꯧꯔꯛꯄꯗ ꯂꯦꯝꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒ ꯂꯥꯛꯄꯗꯨ ꯂꯥꯏꯖꯅ ꯎꯔꯦ ꯂꯥꯏꯖ ꯅꯤꯛꯅ ꯁꯝꯂꯛꯂꯤꯕ ꯃꯈꯨꯠꯇꯨ ꯂꯧꯊꯣꯛꯂꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯅꯤꯛꯀꯤ ꯈꯨꯗꯥꯡꯗꯨꯗ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯉꯥꯊꯔꯞ ꯇꯧꯅ ꯆꯠꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯦꯝꯕꯁꯨ ꯂꯥꯏꯖꯕꯨ ꯎꯔꯛꯂꯤ ꯀꯧꯕꯗꯤ ꯉꯝꯖꯗ ꯃꯕꯤꯠ ꯑꯅꯤꯗꯨꯅꯗꯤ ꯂꯥꯏꯖꯕꯨ ꯌꯦꯡꯖꯔꯛꯂꯤ ꯂꯥꯏꯖ ꯂꯦꯝꯕꯅ ꯆꯠꯂꯤꯕ ꯑꯗꯣꯝꯗ ꯍꯟꯅꯒꯤ ꯌꯦꯡꯕꯤꯔꯛꯄ ꯅꯠꯇꯦ ꯑꯗꯨꯃꯛ ꯎꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯆꯠꯂꯤ ꯈꯔ ꯂꯥꯞꯊꯣꯔꯛꯄꯒ ꯂꯥꯏꯖ ꯍꯥꯏꯐꯦꯠꯇꯤ ꯇꯨꯡꯑꯣꯟꯗꯨꯅ ꯌꯦꯡꯂꯛꯂꯤ ꯑꯁꯨꯝꯅ ꯃꯣꯏ ꯑꯅꯤꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯤ ꯌꯨꯝ ꯌꯧꯕꯒ ꯅꯤꯛ ꯂꯥꯏꯖꯕꯨ ꯀꯥꯗ ꯄꯨꯁꯤꯟꯕꯤꯔꯛꯂꯤ ꯅꯤꯛꯅ ꯂꯥꯏꯖ ꯌꯥꯝꯕꯨꯡꯅꯦ ꯆꯦꯛꯀꯣꯟ ꯐꯥꯎꯗꯪ ꯆꯠꯂꯨꯒꯦ ꯅꯪ ꯑꯗꯨꯝ ꯂꯩꯔꯝꯃꯨꯀꯣ ꯍꯣꯏ ꯌꯥꯝꯕꯣ ꯃꯈꯥꯗ ꯀꯨꯝꯒꯦ ꯍꯥꯏꯔꯁꯨꯅꯦ ꯏꯃꯥꯁꯤ ꯀꯧꯀꯣ ꯐꯣꯟꯁꯨ ꯁꯤꯗ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯃꯣꯟ ꯃꯈꯥꯗ ꯊꯝꯕꯅꯦ ꯐꯔꯦ ꯌꯥꯝꯕꯨꯡ ꯆꯠꯂꯨꯈꯤꯒꯦꯀꯣ ꯅꯤꯛꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯂꯥꯏꯖ ꯃꯣꯏꯒꯤ ꯀꯥꯗꯨ ꯆꯥꯏꯔꯦ ꯍꯥꯏꯗꯨꯅ ꯇꯞꯅ ꯇꯞꯅ ꯂꯣꯏꯁꯤꯟꯕ ꯍꯧꯋꯤ ꯐꯤꯌꯥꯟꯗ ꯌꯥꯜꯂꯤꯕ ꯐꯤꯁꯤꯡꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯊꯨꯞꯂꯤ ꯂꯥꯏꯖ ꯅꯤꯛꯀꯤ ꯐꯤꯔꯣꯜ ꯉꯥꯛꯇ ꯊꯝꯕ ꯎꯄꯨ ꯑꯗꯨꯁꯨ ꯍꯥꯡꯗꯣꯛꯇꯨꯅ ꯂꯣꯏꯁꯤꯟꯕꯤꯔꯤ ꯃꯥꯅ ꯃꯁꯥ ꯂꯨꯝꯗꯨꯅ ꯇꯣꯏꯅ ꯂꯣꯏꯁꯤꯟꯕꯁꯨ ꯉꯝꯗ꯭ꯔꯕꯅꯤ ꯁꯨꯝ ꯂꯣꯏꯁꯤꯜꯂꯝꯕꯗꯒꯤ ꯎꯄꯨꯒꯤ ꯈꯔ ꯀꯥꯆꯤꯟ ꯋꯥꯏꯔꯞꯅ ꯄꯦꯄꯔ ꯕꯣꯛꯁ ꯑꯃ ꯂꯩꯕꯗꯨ ꯎꯔꯛꯂꯝꯃꯤ ꯂꯥꯏꯖꯁꯨ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯕꯣꯛꯁ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯒꯤ ꯈꯣꯡꯎꯞ ꯑꯃ ꯌꯥꯎꯔꯝꯂꯤ ꯂꯥꯏꯖ ꯈꯣꯡꯎꯞꯇꯨꯕꯨ ꯄꯥꯏꯈꯠꯂꯒ ꯅꯣꯛꯃꯤ ꯌꯦꯡꯂꯤ ꯃꯥꯁꯨ ꯃꯗꯨ ꯌꯦꯡꯕꯗ ꯅꯨꯡꯁꯤꯕ ꯑꯃ ꯄꯣꯛꯂꯤ ꯈꯣꯡꯎꯞ ꯃꯆꯥ ꯑꯗꯨ ꯄꯥꯏꯔꯒ ꯁꯣꯐꯥꯗꯨꯗ ꯐꯝꯊꯔꯤ ꯃꯍꯥꯛꯇꯤ ꯈꯣꯡꯎꯞ ꯑꯗꯨ ꯎꯕꯗ ꯉꯥꯎꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯥ ꯈꯣꯡꯎꯞ ꯑꯗꯨꯗꯒꯤ ꯃꯤꯐꯝ ꯍꯣꯡꯈꯤꯗ꯭ꯔꯦ
Mamit kuptana adumak yengduna laikre. Timbal-dasu mamaminok tamjarai. Ahinggi michik miraukol tadraba matamni. Hanagi matawgum laizana thabal yenglusi haimanbadagi. Nik makoyani punna balcony aduda thorakli. Laiza Niki pambomda ngathaduna leiri. Niksu Laizabu lengonbiri. Laizana Yambo Ibaniki chanungsiba maso phangdoreko kuireroyi. Phangadoine. Thaubum tara nangpuduna pokchagadori bai chane. Yamna sarawi. Yamna sunungai. Laiza nikta ngatharambadagi hagoladuna taplabu khonjelda hairakli. Yambo Aini thasarudi sukha thasarudi khansu khaludi Yambungna ibo asumna nungsibirakani haiba aigi damak lepirakani haiba. Laiza nangsi yam nungsi haiba wahisidagi henba magul laina nungsi atopa wahi amata leidi aidi thazade penjadi maduna thamoida sonthaje wakhalse karigumba taibang pasida leramba thoklaba aina nangbu nushiriba simak haijagani pena ichilsina hanjin chamarak thamoyasina pendrifo asembra yamo ni laizabu nushina lengoladuna hairagli oijage nangse yambunggi laiza khaktama laizasu nikta haife nga tharap tawna hairagli punsisina loidri fawba hingzage Yambunggi naram tupna oijage isu Yambung khaktagi Laiza Christopher Poindexter haina Bohemian gi ahiba malai magi Mars haiba sering adudane asumna I am yours as the stars belong to the sky and I am yours as the rivers belong to the sea. I am yours as your lungs belong to the pattern in which you breathe. Sida hariba wahai singsa nang khanglaroi Yambung kona takpige mayek singsidi yamna magul lai fazai sizinariba wahai singsidi acham mangak to oiba icham chamba porsina hena magul lai re haibaduni matama ki khongchati kanana so khamba ngamlude zara hekta mukchatki hospital dani Laizasu nurse kharana delivery ki damak operation theater duda pushinkre Razen laima bade nikso operation theater dugi thong maya duda leptuna leiri makoi wa matangang de nikso makhut ani du tungda puladuna hangat handa chatuna leiri amuksu lepi amuksu chatawri sum chatlam ni magi khudang da siriba gari aduda amuksu yengli mama hoigi manakta amuk changsiladuna hairagli imasia aisana lobirukige amuk laage laimana hoi lobiroro niksu rasel bolauba mayumda chatkre asumna mayum yorokpaga niksu imungda changlakli rasel school dagi halaklabra yengbani adubu halaklamdri ni naubagi manakta lakladuna nauba sana halakrabo halakdri sir nik amukso mangolduda kakhatladuna raselna tongliba van driver aduda call tawshili hek pairakpaga nikna school suti thadibra kuirene thabade aishu yumda leire ni ngangna hairakli kare akoigi raseldi van driver aduna Madi ngasaina moigi makura singni haiba mana puraga chatkrene kaino aisibo hasubu laktrina aduga kanagi makura ga leiragadi paw mukta phawna biyuba ni phone du kakle ma karino haiba khanpam khangdre gyan mangle pakhat pasu pokle kanana pukribanu haiba su khangba natte magna adumna unglaga leiringai phone du da call ama lakli yenglubada unknown number oirammi Niksu paikatladuna. Hello, kana?
nupa amagi khonjelda hairagli. Hai, Nick, nungaribo. Nick pisumani do haifet suksiladuna. Nang kanano? Nupa aduna. Ahiro, kanaman gine. Amuk siyam karing patay na nogli. Nick so kangsaw sawgalagli. Nang kanano haibani? Ay, pingino. Ay ginakta nang swede na korokani. Adusu icam-jam na natin eh. Nang ginachano pa sanamatum do. Hingna famba pamlabadi huzimak 30 lakhs pudu na lakadabani. Niksu macha palakpaduda pakhana. Kari, ay gicha. Hayo, nang huzi kaidale. Ay huzi maglakani. Nang nahariba senpam madusu purakani. Adubo ay gicha di matum na masukpa yaroy. Nupado nokladuna. Hoine, sielduda suhen gano. Nasa kaisu tawbiroyne. Location di hozi tharage. Kanamta luhinerakpa yaroy. Police ta takpusu afaba oiroy. Nathanta lakadawani. Phone tu fatkakre. Niksu mapabongda pawadu tamli. Rajendi pawdu tabada makok tu puba ngamsilaktre. Oti mamanga duda makada ningkang pamtaraduna makok pairaga laikre. Laimasu masugi khanbada leitafam khangdre. Makut anidu chena paisiladuna isor mabu mathamoida chena ningjari.